Yamna laibak thiba thodok amada Thobal District Hospital da Angang Unabada Macha Hinghouraga mama Leikhidre Doctor na soibadagi thausadabadagi thodok asi thokpani haiduna Leikhidre binupi asigi lekai gi Miyamna Hospital da Thomjillakhre irang thoktuna hospital gi saruk khara akai atoi thokre pawasina hai laibak thiba thodok asi ngarang numidang pung 13 minute 10 rom tabada thokhibani thodok asi da Leikhidre binupi adudi khangembam ningol maibam ongbi samita chahi kontrani thoi Mapuroiba Maibam Azit Kawi, Thobal District ki Tekchamaya Lekidre ni Haidi, Leikhidre Samita gi chahi Ahumakhairom Suraba Machanupa Amaga, Pokpadangai riba Machanupa Amaga Leikhidre, Samita gi Mapuroiba Ajit Indian Army da Thabak Tawduna, Angang Unabagi damak suti da Leibani Haidi, Hospital da Angang Unabada Samita Leikhidre Tabadagi Tekcham gi Miyam amadi mahaki mapam Thobal athokpam gi Miyam Thomjillakhre District Hospital gi ticket counter gi changfam gi sarukhara akai atoi thokhanki tungda Thobal police personnel sing laktuna irang adu laksanki adumakpu ngase ayuk angan ba fawba Miyam Thomjillakhre irang hauki Miyam gi irang aduna maram oiraga hospital adu gi emergency ward ta duty taba doctor amadi nurse sing su chen khibadagi amata leiram khide loinana emergency gi analying sulepki Samita ge thawai yaudra bahak changa se pung 9 rom tabada postmortem gi damak janims ta pukhibaga loinana lekai Miyam su chap chaba amak khangduna maraleba doctor gi mathakta chairak pidriba fawba khongjang haloi haidi Sibagi matam yoraba matam da oxygen poraga doctor na sen bagi mahuta ana kitang problem tholoko matam da kitang section biramagadi ngasi Leikhidre ba aigi nupi khangyambam Samita Devi tekcham mayai lekai ngasi mayam yarakta hikam bayai maram aduna makata na asiguma problem sing asi tholaktana ba mari leinaba authority singna matam chana yengshin biu haijari